अहानबदा मरु ओइबा पाउ जेल की बंदी सिंगदा कास्ट युमफम ओइबा थबक पीबा यारोय हाइना सुप्रीम कोर्ट ना हाइख्रे हाइरी कांग्रेस ना नॉर्थ इंडिया पुंबसी ड्रग ललोनबगी हॉटस्पॉट ओंथोकी हाइना यूनियन होम मिनिस्टर अमित शाह ना मराल सीख्रे NIA ना असम की गोलपारादगी आइन थिंख्रबा टेरर आउटफिट जैश ए मोहम्मद की चिंगनबा मेंबर तरा फाख्रे हाइरी मिजोराम दा लुपा कोटी तरुक का लाख हुम्फु मंगा की मेटाफेटामाइन टेबलेट सिंह फारे हेक पोक्चबा मचा नुपाना ममाबु रेप तौरबा मतुंगदा मखौरी मेतुना हाथख्रे छत्तीसगढ़ दा सिक्योरिटी फोर्स का खुद थोकनबदा माओइस्ट कुनिपान सीख्रे खुरुमजरी ममी टीवी की नेशनल अमसुंग इंटरनेशनल न्यूज मीटिंग ताबीरिबा पुमनमकपु नर्मदा नामैरकपमना तरामना ओक्चरी पाउ संदोकना पीजरी जेल लाइबा बंदी सिंगदा कास्ट युमफम ओइबा थबक सुहनबा लेपनबा वर्डिक अमा सुप्रीम कोर्ट की बेंच अमना हौखिबा सगोल सेन नुमिता पीख्रे हाइरी चीफ जस्टिस डिप्यूटी चंद्रचूड़ना लुचिंगबा बेंच असिना ताखिबा राय अमगी मतुंग इना कॉलोनियल मतमदा थमलंबा प्रिजन एक्ट लिसिंग अमगा चनिपान मौद्रा मरी की कास्ता युमफम ओइबा थबक सुहनबगी चटनबी हौजिक फाउबा इंडिया की जेल मनुंग सिंगदा चटनदुना लेरे अखनबा कास्ट खरदा जेल की टॉयलेट सेंगहनबा फत्ता हाउदी खोमदोक हनबना चिंगबा वाई सिलहनबा अवांगबा थाकता लेबा कास्ट की मियोय सिंगना अतोप्पा कास्ट की मियोय सिंगना थोंगबा चाक येंजांग चादबना चिंगबा कॉन्स्टिट्यूशन ना यादव थवोंग सिंगदा मियोयबा अमा ओइबगी इकाई खुमनबगी हक अमदी समाजता थाक मानना हिंगबगी हक मांगहली लोइनना हाइरिबा थवोंग सिंग असिना आर्टिकल 13 इक्वालिटी आर्टिकल 15 नॉन डिस्क्रिमिनेशन आर्टिकल 13 अनटचेबिलिटी आर्टिकल 21 लाइफ एंड लिबर्टी अमदी आर्टिकल 19 प्रोहिबिशन अगेंस्ट फोर्स लेबर वायोलेट तवी कोर्टना मखाताना हाइख्रे कास्ट युमफम ओइबा खेतनबसिंग मुथत्तुना जेल लैबा मियोयसिंगदा चप मानबा मित्येंग येंगबगी पांडम असी फंगनबगी दमक मॉडल प्रिजन मैनुअल इंगसोक लिसिंग अनिगा तरातरुक अमदी मॉडल प्रिजन्स एंड करेक्शनल सर्विसेज एक्ट इंगसोक लिसिंग अनिगा अहुम था अहुम की मनुंगदा रिव्यू तौनबा सुप्रीम कोर्ट ना सेंटर दा खंगनख्रे हाइरी यूनियन होम मिनिस्टर अमित शाह ना ngarang दिल्ली दा ड्रग फाकिबा थौदोक अदुदा मरी लेनबा कांग्रेस दा अटैक तौरदुना इंगसोक लिसिंग अनिगा 13 की ममांगदा शक्ति पाइरंबा सिंगना नॉर्थ इंडिया पुंबसी आइन ना यादबा मवोंगी ड्रग्स ललोनबगी हॉटस्पॉट ओहेनखी हाइना मराल सीख्रे दिल्ली की ख्वाइदगी चाउना ड्रग फाबगी थौदोक अमदा पुलिस ना चयोल असिगी अंगनबा सरुक्ता कोकेन किलोग्राम 550 हेना अमदी हाइड्रोपोनिक मेरिजुआना किलोग्राम 90 फाकी मसी चौराकना लुपा कोटी लिसिंग मंगागा चत्रुकलोम की माल ओइगनी हाइरी गांधीनगर डिस्ट्रिक्ट की मनसा टाउन दा पांगथोखिबा थौरम अमदा वा ngangladu यूनियन होम मिनिस्टर अमित शाह ना हाइखिबदा ड्रग्स फाखिबा अदुदा चेनबा फारबा तुषार गोयल असी दिल्ली यूथ कांग्रेस RTI सेल की चेयरमैन नि हाइना फोंदोखि हौखिबा चही 10 असिदा फाखिबा ड्रग्स सिंग डाटा की मतंगदा अमित शाह ना हाइखिबदा प्राइम मिनिस्टर नरेंद्र मोदी ना इंग कुमजा लिसिंग अनिगा 13 ऑफिस हेक पाइखिबगा अथुबा मतमदा ड्रग्स फ्री इंडिया कैंपेन हौदोखिबनी नुमित निनी की ममांगदा दिल्ली दा लुपा कोटी लिसिंग मंगागा चत्रुकलोम की ड्रग्स सिंग फाकी कांग्रेस ना इंगसोक लिसिंग अनिगा मरी अमसुंग इंगसोक लिसिंग अनिगा 13 की मरक्ता
sakti pairamba matamda drugs kilogram lakh amaga lising yangkhainithoi leibak asida faki adubu aikhoigi anti drugs campaign asi ingkumja lising aniga tara mari dagi lising aniga kunmari faubada chahi tara sure masida lupa koti chatret ka humphuni pan lomgi drugs faki aduga ingsok lising aniga tara mari dagi BJP na sasan tawkhiba matamda lupa koti lising kuntaret ka chatruk ki drug faba ngamle haiki Amit Shah na makhatana haikibada Delhi da handak drugs faba asida chenariba Tushar Goyal asi Delhi Congress RTI gi president ni masina political party amana drug muthatnaba hotnaraga kharana masagi oina narcotics singi thabak tawba yaurabra haibasi achauba wahang ama oire haina Amit Shah na fongdokhi The National Investigation Agency NIA na ngasi Assam gi Golpara thiba humbagi thabak chathabada aina thingkraba terror outfit Jaish-e-Mohammed JEM gi chingnaba member tara fare hairi agency asi pau gi matung ina NIA gi team amana Golpara Assam gi Krishnai area gi chingnaba mafam kharada akaknaba operation chathaduna hairiba terror group asigi chingnaba member sing lottuna leirambadagi fagatpa ngamkhibani hairi NIA na faraba terror groups asigi members sing arotpa jaga amada thamduna makhoigi mathakta NIA na investigation sing chathakiba haure hairi Golpara ge superintendent of police na Navneet Mahanta na fongdokhibada NIA na faraba terror group asigi members sing asi tongan ba ain na yadaba thabak sing maru oina recruitment fundraising amasung attack sing chathabada chenaba miyoi sing oiramba yai hairi Assam Rifles na Mizoram Excise and Narcotics Department ga khucham naraga state asigi Sia town da lupa koti taruk supnagi lakh humphumanga lomgi methamphetamine tablets sing fare drugs sing aduga loinana Myanmar macha ama yauna miyoi ani fare haina Mizoram police na fongdorakli akak naba pau ama fangbadagi Assam Rifles personnel sing na ngarang South Mizoram Sia town da joint operation ama chathaki maduda lupa koti taruk lakh humphumanga gi methamphetamine tablets sing adu faba ngamkhibani Myanmar Tamuki district tagi miyoi amana ain na yadaba potlam adu siagi khunja amada piramlabani haina police ki official amana fongdokhi methamphetamine drugs asi miyoi bana nerve system da sokhanba yamna addict chuba drugs makhal amani faraba miyoi ani aduga loinana numit adu maktada excise and narcotics department da makhataba investigation taunaba amasung ain gi oiba thabak laukhatnaba sinkhre hairi tabada yamna nungaitaba thodok amada Dibrugarh Assam gi Banipur da ngarang hek pokchaba machanupana mamabu izat manghallaba matungda makhauri metuna hatkre Police na chenaba miyoi fare hairi police ki pauna hai thodok asi ngarang numidang Gabu Pathar police station gi manung chanba Dibrugarh Assam gi Banipur sub road number 11 da thokibani victim oiribi Purnima Gogoi bu mahaki machanupa Sankar Jyoti Gogoi kauba nupa asina makhoigi mayum manungda rape tauraba matungda makhauri metuna hatkibani hairi Police na thodok adugi pau hek fangbaga mafam aduda changsinduna asiba hakchang mafam adudagi laukhatkibaga loinana thodok aduda chenariba Sankar Jyoti Gogoi bu fabangamki hairi thodok asida maram oiraga mafam adugi akoibada leiba miyoi singna thajadaba poknabaga loinana nungaitaba fongdoknarakli hairi Haukiba Irai Numita Chhattisgarh gi Narayanpur district ta security force na chathakiba anti-Naxalite operation amada Maoist kunipan sikre haina paugi source amana hairi source asina hai Chhattisgarh gi chief minister Vishnu Diosai na fongdorakpagi matung inna operation asi mai pakna pangthokibagi damak security team bu thagat warol ama microblogging acts ta thadorakre hairi Chhattisgarh police ki senior officer amadagi fangba warol da Narayanpur amadi Dantewada district anigi marakta leiba Abusmar forest ki akoibada leiba Gobel amadi Nendur Khungang Singh da Maoist ki kedar leire haiba intelligence na
पिरक्पा पाउ अमदगी खंगबा ngamki hairi masigi matung tabada district reserve guard DRG amadi special task force yauba police personnel lising amana saba security team ama yauraktuna mafam adu question duna thamlaba matungda encounter adu chathakibani police tagi fangba source na phongdorakpada operation asida sikhiba Maoist sing masak khangdokpagi thabak haudri adubu Maoist ki top level commander khara siramba yai haina thajanari hairi source asina makha taraduna haukiba April dasu security force na Kankar district ta Maoist kunipan hatkhrabani chahi asigi manungda security force na hauzik fawada Maoist chamaga marfu gi mathakta hatpa ngamkhre hairi Ningsing bayai Home Minister Amit Shahana mamangda mahaki Raipur gi khongchat amada India gi left wing extremism ingsok lising aniga kuntaruk fawbagi manungda maru fangna muthatkani haina phongdokpasu laikhrabani Karigumba South Korea na khatnaba hawraklabadi nuclear khutlai sizinaduna South Korea asi matam pumnamaki oina tumnaba thugaigani haina North Korea gi dictator supreme leader Kim Jong Un na kihankhre Kim na phongdokliba wafam asi South Korean President Yoon Suk Yeol na North Korea gi maikaidagi nuclear khutlai sizinaba honaraklabadi Kim gi regime kaigani haina warning tawkhraba matungdani South Korea na armed forces sing sizinaduna North Korea gi ningkha tamba thugainaba honaraklabadi North Korea na nuclear khulai yauna araiba pambai pumnamak puthoktuna khut thagani haina Kim Jong Un na special operation forces unit amada lakpada phongdorakhibani hairi masigumba fibam asi laklabadi Seoul amasung Republic of Korea na matam pumnamaki oina leiba haibasi oithokloi haina Kim Jong na haiki mahakna phongdokliba wafam asi haukhiba leibakpokpa numita South Korea na ahanba oina makhoigi khwaidagi sakti leiba leinungda leiba structure thugaiba ngamba Hyunmoo 5 ballistic missile amasung atai khutlai kaya uthokpa armed forces de thauramda Yoon Suk Yeol na North Korea regime da threat kaya tawkhraba matungdani Iran gi luchingba Ayatollah Ali Khamenei na haukiba Irai numita Tehran da leiba Grand Mosalla Mosque tagi pikhiba lining laisol gi oiba thauram phongdokhibada Iran na Israel da tawkiba air strike matik chai maram chai haikre hairi agency gi source na hai leibak pokpa numita Iran na Israel da missile chani rom thadakhiba adu Israel na chathaduna lakhiba ka henba crime singi chairak amani loinana Israel na Iran da attack tawrakpa tarabadi Iran na makhata na Israel da khut hangani haina Khamenei na makhata na haiki Khamenei na laikhidraba Hezbollah gi luchingba Hassan Nasrallah gi thauna thagatpaga loinana Hamas amadi Hezbollah na West Asia amadi Islamic world da achauba mateng tawre haina lining laiswangi oiba thauram aduda phongdokhi haina pawgi source asina hairi Mahakna makha taraduna Iran gi ga khutsamnariba group sing exist resistance haina Israel gi mayokta lepada hanba amadi kiba leite haina Khamenei na hairi haukhiba chayol kharada exist resistance amadi Iran gi military wing revolutionary guard ki luchingba sing Israel gi air strike ta sikre haina su thajanari Khamenei na public ta thoktuna wa ngangliba asimak exist resistance ki thauna amadi thajaba kaidana thamba amasung mahak lotuna laithokpa natte utpani haina media gi report singna hairi ningsing bayai haukhiba chayolda Israel na kha thangba Beirut ta chathakhiba air strike amana Nasrallah hatkraba matungda Ali Khamenei safagadaba mafamda thaiduna leire haiba report media da paksanna phongdorkhrabani Ali Khamenei na mamangda ingsok lising aniga kunda US na Iran gi senior military commander Qasem Soleimani hatkraba matungda public ta sermon piba thorakhibani Farsi lol na mama lol oina ngangba leader asina Palestine amasung Lebanon gi supporter sing khangnabagi damak mahaki lining laisol gi oiba thauram adugi saruk ama Arabic ta ngangki hairi aroibada maru oiba pau amu hana pizari जेल की बंदी सिंह दा कास्ट युमफम ओइबा थबक पीबा यारोय सुप्रीम कोर्ट ना हाइख्रे हाइरी
कांग्रेस न नॉर्थ इंडिया पुंबसी ड्रग ललोनबगी हॉटस्पॉट ओंथोखी हाइना यूनियन होम मिनिस्टर अमित शाह न मराल सीक्रे। NIA ना असम की गोलपारादगी आइन थिंक्रब टेरर आउटफिट जैश ए मोहम्मद की चिंगनब मेंबर तरा फारे हाइरी। मिजोराम दा लुपा कोटी तरुक का लाख हुम्फु मंगा की मेटाफेटामाइन टेबलेट सिंह फारे। अमदी हेक पोक्चब मचा नुपाना ममाबु रेप तौरब मतुंगदा मखौरी मेतुना हाटख्रे। हौजिकी ओइनदे ममी टीवी न संदोकचब पाव मतंग असिदा लोइसनले मिदेंग ताबिरिबा पुमनमक्तगी काइननब याथंग निजरी।